ngasi aikoina mobile da memory card happaga sijinari computer da chip kaya ama sijinari mataw sumna miyobigi brain da miyobigi ko da chips kumba ama sijinaraga memory power hengatnaba amadi functional ability si hengatnabagi damakta kanna hotnari aikoi miyoibana tha da khongdarubigi wari di leiri ngasi mafam amadagi mafam amada chathok chasin tawbada aeroplane sijinari sumaina rocket chu sijinaba jaradi aikoina planet amadagi planet amada chatba jarani rocket ama sabada paisa jamna changi aduna rocket marang kaina saba ngamde hanadi rocket si space ta thadokradi loire hanna amuk sijinaba jaramde hojik reusable rocket puthokle haibadi thadokriba rocket se amuka hanna prithvi da halaga masagi station da lephan ba ngamme ngasi prithvi da internet phangdaba mafam kaya ama leiri aduna prithvi gi akoi basida satellite lising tarani thoi muk tharaga network ama da samjinnaraga mafam punamakta high speed broadband internet phangnabagi damakta hotnari ngasi petrol diesel gas fuel gi vehicle mayam sijinnabadagi carbon emission tawrakpa asitasu natana hairiba sourcing si loiba naibagi akiba ma oirakli maduna less emission oiba electric vehicle puthorakli aduga ecosystem gi oina solar energy gi system semgalakli Elon Musk ki wari Elon 1971 da South Africa da pokhi angang oiringai degi hona mayam ga manadaba angang ama oina horakhi larik jamna paba nongmada pung 10 muk larik pathui aduga weekend da di larik ani muk pathui ayamu matamda larik paduna ta lei mamanaba singa kaya loina tinate matomta masagi wakal ama da tauna lei mina ngang masu ta da bugumna tawi masina school da su mamanaba leiramde atopa angang singa school da thawoi usipi daba karemnaba tawbi aduta su natana nongma mangonda phubi badagi mamai mako kaiduna hospital da fawba layeng banangki 1984 da masagi chahi tarani thoi suba matamda blaster haina computer game ama saraga $500 da jon thoki high school loisallaga 1988 da Canada da chakhi adubu khudong sha daba kaya ama thengnabadagi khungang ama da puthosing thokpa amagi manakta leiduna nongmagi sendan bagi thabak kaya surammi masagi chahi tarani pan suba birthday mafam du da celebrate tawki madugi mathangi chahi da Queen's University in Kingston da larik tamthaba ming chanchinki 1992 da University of Pennsylvania da scholarship loduna economics and physics dual degree tamthakirami nongma numit ama Elon machin manaw mafam ama da chatlami numitu jamna saba numit hokre maduna mafam dugi maikai khangdaba karigumba ama chaningba pothaningba aduda thengnakiba awaba mayamdu halakwa lambi da internet ki idea ama khalakki aduna 1995 da G2 haina city guide company ama do hogatki mamangai gi achoba yellow page book telephone directory du map ka loina na internet ta search toba jabagi khudong chaba puthoki machina business kaya online da aduga taxi driver singi damakta khudong chaba kaya asita sunatna public singna manak na kapija parlor thiduna laina aphaba service phangba ngamki mashi haujikki matamgi google map kumbani 1999 gi february da compact computer na chip bu in cash $307 million piduna leisinki maduda $22 million Elon Musk share phangaki matamdu da Elon gi wakalda atopa project amasu already leirami matamda bank transaction amadi operation da matam jamna kuina changbasi urubada Elon na x.com haiba online banking gi startup ama incorporate tawrami aduga November 1999 da public ki oina sizinaba hoki matamda da Confinity haiba online payment company amasu competitor oina thoragami March 2000 da company ani si punsin laga PayPal haina rebrand tawki July 2002 da eBay na 1.5 billion offer tawduna PayPal will loshinki madudagi Elon Musk gi $180 million tax ka khraba matungda fangki masigi mamangdana Elon gi wakalda Mars haidi Mangal graha da khundaba amadi masigi matangda jamna interest lorami maduna October 2001 da Russia da chatuna rocket leinambagi Russian Federal Space Agency ga kayarak meeting tawki adubu Russian gi rocket tu jamna mamaltangna solaki meeting singdu Elon gi khalliba budget tu da productive oibangam kide aduna Elon Musk aerospace industry gi lairik kaya amadi mari leinaba lairik kaya paraba matungda Russian na hairakkiba budget tudagi arikpa mamalda rocket saba ngamgani haiduna June 2002 da Space Exploration Technologies haibadi SpaceX company si hokirami Falcon 1 and 9 series successfully launched toba ngamkhre masigi mamangda ahumlak mathang rocket fail oikibana Elon almost bankrupt oiki mathang rocket ama muk test tawbagi sen leisin lakhide adubu masagi gari forward jonthok investor singdagi sen khomjillaga mari suba rocket ta jamna checkinna Elon amasung team na kanna hotna duna mai pak pangamki SpaceX masagi rocket
सादुना ngasidi chawrakna tha khudingi rocket launch story asita sunatna reusable rocket haibadi rocket thadokraba matungda amuka art prithivida launch pad halakpa aduga amuk rocket to han sijinari ellen gi wakalondi space flight chi ataiju arikpa mamalda puthopa mars ta miyoibagi colony ama semgatpa asini ellen na hojik phawa miyoibana space ta explore toba ngamdribasi rocket ama sabada paisa jamna changba aduga rocket chi only one way oiba maram amasu oiramba jai haina phongdokli maduna rocket chi arikpa mamalda marang kaina puthopa asida sunatna thadokhiba rocket chi amukka hanna prithivida halakpa amadi reusable tauba adu oiradi cost effective oigani masigi aim da ngasi SpaceX na arikpa mamalda rocket sadna in future the weekly rocket thadokpa asi Ellen gi wakalni 2018 and 2019 da Falcon Heavy mathang launch tawre aduga rocket singdu amuka prithivida halakna launch beta lefan basung ngamkre 2020 da SpaceX na ahanba oina NASA gi astronaut ani space station da successfully thadokhi aduga rocket booster dusu company gi station da alaki Elon Musk ki atopa company amana Tesla 2003 da Tesla motor company hokirami 2004 da Elon na Tesla invest tawduna company gi chairman oina puri zero emission future the vilip tawi prithvi gi mafam khuding da electric vehicle sijinaba asita sunatna clean energy generation gi product kaya su puthokli ngasi phawda Tesla na model kaya gi car puthorakli sexy models haibadi model Tesla model S model 3 model X amasung model Y mathang puthораktuna luxury car singi marata mang thari car ta sunatna cyber truck su puthokre mathang da AI sijinaduna driverless autonomous car puthoknamagi wakhalni aduga arikpa mamalda electric car mass production da puthoknamagi damak giga factory ama Shanghai da hodokre amaromda 2006 da Elon gi suggestion matungina magi cousin brother na solar city hokirami adubu 2016 da Elon Musk na 2.6 billion gi khwaidagi jamna share loduna Tesla ga merge tawsinkre numitki mangandagi mai puthokba aduga store tawduna sijinaba asini loina na solar city ga cooperation tawduna Tesla battery amadi charging point kayasu semgatli power wall jum gi faklang da solar roof jum kuppa fawda solar panel sijinaduna energy save tawbagi khudong chaba kaya amasu puthorakli mamangai gi fuel petrol diesel gas electric supply gi chatnabi du hongdoktuna renewable energy solar energy da important piduna clean energy puthokpa asina primary important oina lowri Elon matam punamakta loiban nairoidaba energy sembagi amadi miyoibasingi future gi oiba wakhalonda atai atopa project su leiri the boring company nongma office tagi halakpada traffic jam na leirami maduda wakhal nungaitna traffic si kamain tawraga semdok mangonda option ani lei either apaiba gari semba or leinungda lambi semaga traffic si divert tawba yabagi idea da 2016 da SpaceX ki subsidiary company oina boring company hodokhi aduga 2018 da independent company ama oina lauthoki masiga mari leinana hyperloop ki concept ta mai onchil laga chumnagi general train aeroplane gi speed gi su thuno travel toba aduga sijinabagi mamal su khara link na changnaba hotnari samna hairabada 3 hours ki journey si 25 minute to travel toba jagani haina thami masi hojik India da su mafam khara da project oina lei Pune to Mumbai approx 3 hours journey si 25 minute to travel toba jagani hairi amana Amravati to Vijayawada gi project amasu India da thami Ellen gi futuristic oiba wakhalonda top company amaga mu leiri maduna Neuralink miyoibegi brain da chip sijinaba aduga miyoibegi memory amadi thabak tawba ngambagi ability si hengathanba computer amadi atopa device singa direct connection tawba yagani hairiba project asida uchi amadi yongda apply tawduna changyeng jengkhre athuwa matamda miyoibegi brain da apply tawgani machine brain gi anaba kaya layengba ngamgani asita sunatna Ellen na hojikki matamgi oirakliba AI development competition si kiningai oiba trade amani haina thammi maramdi mi amana khangbada punchi chupa changba knowledge to AI amana pung khara da memory de store tawba amadi powerful leina thabak pangthokpa ngamgani AI bu business ki lamdang da sijinarabadi nongma soidna mi amadi robot ki marakta war oirakpa jai hairi maram aduna AI si government ki rule and regulation ki makhada thamgadabani haina phongdokli humanity amasung social gi oiba vision amadi goal sing taraga ikhoigi hogalakliba young generation singsu anouba ahongwa wakhalon kaya horakpa ngamgani haina thajai amadi asigumba information kaya si internet ta thijin view amasung knowledge sing si share ta view haina mayamgi mafamda thamjari thank you